Pausede yumpum uiba maru uiba pau khara update tawjari. Yes Rajen ngasi ayuk speaker for them moina wasak lawragane. BJP legislature party leader kanaraba ngasi observer thonglaragane. Taragama thoi chuba Manipur Legislative Assembly ayeng dissolve tawpagaloina na taragani thoi chuba Manipur Legislative Assembly link lagane. Masigaloina na handa chemical tamay paglakiba sing MLA oiba gi wasak lawna na bahana gi education minister Sorokefum Rajen by speaker for them hapre. Secretary to Governor Bobby welcome Nangazi Tokiba order Ambagi Batung in the Lamsang Assembly Constituency the Kimai Palakiba. As Rajan Bendan Constitution ki Article 188 Kimatic Mahin Naduna Governor La Ganesana. Taraganito Submanifu Legislative Assembly Speaker for them in Haple. Magayang Epung Tarakamatoi Minute Taratavada Ras Bavanta Bang Tokpa. Asampatarum the Governor La Ganesan the Speaker for them when I was a Claugane. Bawasin na makatan hay mikal da may palakrabas ang lakli ba ning tawkaban with the MLA way pa was speaker for them na Laura Bayay. Masigita magmarilay na ba siya sang sing hayang tong labayay ay na panari. Marakasi da BJP ki legislature 40 kilusing ba kanana ba kita mag BJP ki observer hayang imfal da tong laragani. Manghek tong labaga mikal da may palakrabas ang una na ba tawrang tawri. Bawasin na hay observer na may palakrabas ang amam to na BJP legislature 40 kilusing ba kanha uhen ba pambag hay na amam to uhen hang kadawri. Masih kita thawang tawbu loikre atumapa BJP ki observer atukana oigata ki haiba chap chana khangpamdre marakasida BJP ki legislature manung dalusing bo oina ba party sing manung da aron ba thawang kamrom tawna da bi wafam leire legislature party ki lusing bo oina ba mai pakla basing phone kem tawna ba udraga so masih da punsin raga wa khana ba ki pawda do makleire mangjongna center ki lusing ba sina minister ki fam asigi da party manung da Mission Komba came town of Yaroi and I think Pirakeba, de Laikre. Sandar losing Basingi Jatangak po in the minister post under losing ba amateur came town of Pauti late. Mikal the my park habasing Makoki the Miang Luina the length the labor over funky aire. Powers in the Makatan Heights, Minister Gilam Jail as the house, caretakers, Minister Weriban Nocton Bambiren, Works Minister T.S. Biswazet, Manipur Forest Congress Committee President or Mbadagi Bizevita. Chaklak tuna mikal theng na bata mai pak raba Govindas kontaujam. Speaker Y Kempson amsong hairok sida ki mai pak lakiba thoksum Radhesam ki mami panare. Adamok ba BJP ke wangang loi oiriba sida nandana di party ki mangdaru singba munnaba amsong kem tawnaba amata laiti haina seng dokre. Maragasida Joy Kisan JDU Legislature Party ki lusingba khankre. BJP lengakta sagolagani Joy Kisan. Thangmaiban Assembly Constituency da ZDU ki ticket mai paglakraba Kumuksam Joy Kisan Bajanata Dal United ki Manipur ki legislature group ki lusingba oina hablakre. Manipur BJP no lusingba lekha kamalakwa matamda ZDU na sawalagani aina Bihar da ki halakpada paumi kharan hangpa uwangi pakum da KS Joy Kisan na phangdokre. ZDU ki National Office Secretary Muhammad Nisar na press da thadorpa chero lamagi matungina KS Joy Kisan singba ZDU ki legislature lusingba oiragane. Party ki National General Secretary in charge notice Afaq Ahmad Khan notice Executive Council ZDU ki convener Nasan Lotha ZDU ki National Returning Officer Anil Hegde jangna pang thoki ba bifam da wafam basilak thoki bane tibai muk esida ki mai pagla ki ba ngursang lul sanati funa legislature party ki deputy leader Lilong esida ki mai pagla ki ba Muhammad Abdul Nasir na party se ki chief whip halfkre Zero Lutuna Makatan High, Manipur, Miam get interest the young Lagazet, you Manipur da, busy beginning of simple but the Sakon about Warip Lore. Parties na Manipur Miam na Pirakpa mandate Adobe Ikai Kumnapo in Amasu Manipur, Miamgi upon Batung and Pambake da BJP na Ikai Kumnata Pazet, you na Apple Taure. Zedio Mikal da my Pala Krab Mirab Sing around Bihar the Saturn State, to his minister and this is Kumaria on a party losing Bakago na Donamakoivo. Taram no Vogaloin with political gay, people give Tanta Warisanake. Atau pau amadana mirip sani humpuga mga gimanungta marfuga bari deposit mangke Congress mirip taraga mapan BJP ki mirip pahum deposit mang pada yaure handa ta bangthu ki bataraga ni thu chupa Manipur Legislative Assembly ki mikal ki fal law thopada mirip oi ki basani humpuga mga gimanungta marfuga bari deposit mangke deposit mangke basing gimanungta mirip yang kai ga bari pothok ki ba Congress ki na taraga mapan amsum mirip humpu pothok ki ba BJP ki na ahum yaure Election Commission of India na siyang kibat chanakanglon matungina bot thadana kiba apun masing adugi sada taruk bot phangdraga de mere badu deposit mangi haina palle mere poina na bagira pag deposit tawro kiba jaran ge wena lupali sing tara aduga schedule tribe na lupali sing ani ge sen pham do amukan hadok laroi
Mikhel ki phal lauk thoki bag election commission of India na thoki ba cherul sing jumpam orka congress ka deposit maki ba mirip tara ga mapanado andro Chuchampure jiripam kangpok pi kairau kaisam thong konthaujam kombi lamsang lilong sagulban cycle sekmai singhat tamai thangmai ban wangkai wangoi amasung high school assembly constituency ne Mikhel pangtho ka ba hayeng dangar ba matam da mirip oiba tokle BJP की मेरे ओलू खोद सगोले हना लाउथोकिबा सलाम जॉय मिखलास बोट चाम याखै तरु खक्त मफांगे लामसांग असेंबली कॉन्स्टिट्यूएंसी द कांग्रेस की मेरे पोइकिबा पानी बाबू लेकमा बम वोट चनी निफुगा मथoi फांगे मांगना फांगलिबा वोट की मसिंग चाद सांग असि चादा 0.76 खकदने डिपॉजिट मांगिबल अतै कांग्रेस की मेरे सिंग अदुदी अनरोदा कैसाम निंगथेम जॉग यावरे मांगने इलेक्ट्रॉनिक वोटिंग मशीन द वोट चाहुम मरफुगा मथoi अमसुंग पोस्टल बैलेट द वोट निवान पुन्ना चाहुम मरफुगा निपान फांगे मांगना फांगिबा वोट की सियारा छि चादा 1.16 ni ACS da nota the vote chama kun thadaram ki vote thadabadagi changna chada 0.36 weke BJP ki wena deposit mangkraba mere pohum adudi Mau Assembly Constituency da mere poikiba Sani Alexander Maiko Tamai Assembly Constituency da mere poikiba Willibu Newma masuk tadubi Assembly Constituency da mere poikiba Olorini Zirivam the internet service tingre Handak bangtho ki batara ka nithui chuba Manipur Legislative Assembly Mikhal gi tha asigi tara da phal lauk thokra batungda Ziribam district amyam ki asoba hiuk lakle basi Lakshana ba district sta mobile internet service ting dile ana Manipur lega ki home department order thokre Home Department ki special secretary Home S Gen Prakas na kudek pi don thatorok ba zero lamana ai kana gum mi wikrana social media ki kudang da semjin sajin ba amde aran ba wofum kya sandok ton pyam da irang thokhan na ben sin don leire Asing batong sa na district asigi law and order sauna akai ba pidon na Mioi ba ki lanthom amaga ta thokwa amadi kangluk masal ki marak sun huaina da fo thorok pa ya ba wafung kya sandok le kuna ibe ukta leiba kana gumba mi khara na Facebook whatsapp na singo social media singa masung SMS ki khudang da asigum paran ba wafum singa si sandok ba thengna ba dagi district asida haujuk ori ba fiba masi laksan bangam na ba temporary suspension of telecom services rules 2017 ki rule number 2 gi maka da district asida mobile internet service thengjin bane Ating basi kutak tagi haura kana mangane gi janagene Chuchampure da bom pokhaibada amasire Chuchampure police station ki manung da laiba zion bang da ngasin bidang pung 8 minute tara maharum tarakpada bom ama pokhairakpada yamrabada Mioi amasire bom adu grocery dukan amaki mamang da khinba dustbin amada thamjilaga pokhaihalambane laikiraba Mioi adagi bamik Deepak Sa kawe bhag dukan adu gi mapune harba dukan adu Chuchampure AC da handak chemical da independent mere poikiba James Kuma Housel gini hairi Biden na hakting na neto Russia kuthong na bana World War 3 thogan gani ana warning tawkre Russian force in the Ukraine gi kono kip tamna hen naksla kiva city sing civilian area sing da attack tawru kiva US amasung attack tawru kiva da US amasung European Union da Kremlin gi matakta economic sarak piba karang da hen hengal hankre Malem gi ahum subalan jaw thogalakwa yai aibagi akiba leiba da gi NATO member na taba Ukraine da Haktheng na military in the kuting jin bagi khongthang ama thing na ba US amasung masi ga chatmin riba allies na Kremlin gi matakta economic isafu pitana bagi ain ba khongthang sing law thokre US amasung masi ga allies na Russia ka leina ba mahausa gi lalut iti ki mari sing kak thalagani ani US president irai no da phangdokre amasung Russia gi board ka diamond sik amasung Safewood ki enforcing the athingba ama law thokre US and Russia amasung Belarus da US ki luxury goods export tawda su thing lagane Azu Ukraine ki khatang ba kitang pham city Mariupol da oriba pibam sathi da lusin gre mafam atu ki officers na garang phongdok fa da Russia na mafam atu da mit taraga ni thoini langoi chandana thamla ki bada Mioi lising amaga samanga hena sikre aike Markas da Russia na Ukraine da chemical weapons in sendarak ba tarabade makhoi yam haksin ba mamal ama pian kani ana US ki Joe Biden na ngarang wasakre adaba World War 3 ama thogan na ba Moscow da kahwa tawdana ba subhana wasake Russia na Ukraine amasung United States po biological amasung chemical weapons sing sai ana maran sirakre atu madu makhoi na conflict asta atu gumba kulai sing adu sinaram ba yabage maw adu uthokpani ana Biden haikre Ukraine gi miyam na leba ka se gi mathakta no fly zone ama thamna ba amasung Ukraine chagutan lan thengna ba jagvi na ba fana kan haija du na su Ukraine da US force na lan thengna ba yawroi ana ma kana Biden haike Ukraine da Russia gi mehukta ikona lan aba thengna roi NATO amasa Russia ka gi marakta hak thengna na mukna ba World War 3 thogalak pa yai madu ikona thengna ba soidan ba khona ga da amani ana US president adun haige Baragasi da Russia gi mathangi target ti Ukraine da
Western arms supplies ne Russia की rocket attacks in thang jage ekta Ukraine ke konong ke region da leiba Basil kip town banak da leiba Ukraine air base ama thugai tuna mang takan khre aire rocket attacks in aduna ammunition depot ama supan ki an town adugi Mioi Natalia Balasino wits na haike amarom da khathang ba Ukraine ki Melitopol ki Mioi adu city adu pasin khrabar Russian landmis na kidnap ta Ukraine Ukraine President Zelensky amasong officials na phongdokre Russian landmitara ki khutfu amana Mioi Ivan Fedorov kidnap ta Ukraine Ukraine parliament Twitter da haike Ukraine parliament ki matungina atopa regional official Melitopol ki awang da kilometer sama kulom lava Zaporizhia ki resident council ki deputy head adu supha kre Marakasida Russian haike leibak ki amarom da ki atamna no khusuklai sing pisilak libasi Kudong tiringai oiba kongtang amu oiba kakta natara oiba kakta nate masi asigam bukulai pusilak lebakan boysing asi masana target sing oiba tabani habasi ekoni United States the warning tawre whatever air defense systems anti-tank missile system na sigba kulai sing Ukraine da thajla pagi ukal yaugdaba kongtang adugi falsing adu Moscow na warning tawre na Russia gi deputy foreign minister Sergei Ryabko no state television da haike Washington Moscow ki warning sing bo haksina lode haina hang haike masong Ukraine ki mata Russia masong US na negotiation ki kongtang sing amata lawati haina bakhata na hang haike Panba jamani Russia ki ngomkhai sing ki paring da US land mid drop lising taragan ithai pusilakre Latvia Estonia Lithuania masong Romania gumba Russia ka thingda balibak sing ki ngomkhai sing paring da hang da land mid drop lising taragan ithai thajin khre haina US President Joe Biden haike Ukraine ki matak tamhang na chathariba lan asida Vladimir Putin na mai pakloi ana chu US President adun haike North Atlantic Treaty Organization NATO asi North America amasung Europe ki punaleba contract hotpo mane NATO ki batung inna masi lingkhat bagi maram badudi political amasung military ki pampai sing masi member lebak sang freedom of security adu ngakpane Malem ki khwai ki sangba car nauna semjin kre swimming pool amasung helipad phawa yaure Malim ki khwai ki sangba car adu mafung phaba masik maganda muk nawrana semjin kre amasung hana ki masa ki record adu thugai kre Guinness World Records ki matung inna the American Dream aina mingthon ba software lemo adu hauzik meter 30.54 foot chama inchi jangkai sang le hauzik miyam na chumna sinari ba car amagi asang ba si sangsatta foot taragani thoidagi taraga daru phawbadani nauna semjil ba car adu gi photo adu social media da platform sing da thagalakre car customizer je orvak na California ki Burbank da car adu 1986 da sagi bane madamadu da madu food humpu sangi saka kun ga taruk pali mamang amasung maing da V8 engine nari lai customization khara ki matung da madu ko na meter 30.5 da sangdogan ge madu ki matung da khara ga amuk sangtokle hauzik car adu ki nakan paring da Honda City sedan amam da foot tara ka taruk sangba taruk khamba yai madu ki matung da su ahangba mafung khara ga su lehore maka tarakpa atopa baho amadana Tripura da Nupina Mapuroiba Mangak Kaklaga hatkhre Tripura ki Khoi district da Nupia banangasi thangjage ganbada mahagi Mapuroiba aduba Mangak Kaklaga hatkhre masong ina loblaba ba ko adu plastic khaw amagi manungda haplaga imung adugi laisang amagi manungda thangkhre aina police officer amana pangdokre thawdo adugi matangda Khoi superintendent of police Baruf da Sakrabortin haike kari karam pamaram dagi mihar adu sathabano haibadu haujuk khawba khangba ngamdre aduba madai manau ani adugi masana fahla dunadi magi mama adu handak matam khragi mamang da wakhalgi Maung tata ba amale rakre masung mafrum adugi jadu mantra tawbo Mioi amada layang satharibani haike Mapuroiba hatfa masagi sehi kuni fugani toy shura bini piado district adugi Indian colony khunggang da leiba makoi yum dagi fakhre mara mafrum adu no magi khusuman tanba magi Mapuroiba Ravindra tanti amasung magi masana pa ani ga leibane ai ma se matam puramukta vegetarian amadi adubu mag ngarang gian thongba sakhe amasung tum lanaba aikoi punamak chatke Khangutana ayak makeup thoke amasung aigi ipa adu manga ka lamba uke I dairaba thanga ma python imana leptuna obada ayak thuk lauke aina mayam tanada balaw badagi bhakka adugi chen thoke amasung aigi ipa gi mako gado aigoi gi lesang adugi manungda thamki aina masana pa adun haike madudagi bhagna ka adugi manungda masamak thonglon chen da laike maso mafam adugi bhagbu police na fakhe aroi content sing asik maroi ba pau khara asi ba pau damjariba Manipur local news YouTube channel amadi Facebook page asidagi yengbiriba punamuk pathagasari channel asina tomda kandarabadi subscribe tawbidribasina subscribe tawbir moloinana like and share tawbusu kawbiganu punamukpo amagana thagasari